India USA ki marakta lairiba relation hojik relation fadrabani amasung ngasi big development amaka lay masi really modern India ki oina chawraba challenge amani masi pu overcome to bar siam chawraba challenge di maludi USA na ahanbo ina G7 countries singda masida Canada yauri Britain yauri France yauri Europe ki maruiba countries mayamam yauri masida haikhre India da sanctions na khoisu thamba houro haiduna. Point to be noted, not only India, China galena atai country amani su yawi sini adupu masig opam siam katna media da sut nainare finally Bharat ta sanction and tariff asidi thomjilli atopa China da ming palaga su makoi da thomjinde masi India gi am chawani tariff na sanction na Indian company kaya ki amadi mi kaya ki income the trouble lak pa soidra bani lak su lak pa hore sini maluti makharom gi company sing asida mi cham leram bato khara tokhan kiba amadi shipping dorom jahaz thana tharamado madu tokwa mayam hojik yaurabani USA na Europe na nakoi ki pot adu lawroi natraga pot tang na kanan lawdori haiduna so masigum base tariff amadi sanctions ki marakta ki maram dagi oirak ling aktani aduna masigi kharni marakta development khar su laktore maudi Donald Trump na India ga khoi ga adum handagi lunrak panita lunani kain hairpa duka Narendra Modi su masi big mini kain so hai ki badu ko wapam amatagi India amati USA ki relationship farakadu urure but phade phabayode even G7 countries da Americana si officially haikhre bani maldi nakoi su tariff thammo ka harise masi kari baram de gino masi Russia is the main point Russia de Indian oil lowi Russia ka makoi ka communication amati relationship amno wangkhre makoi ka luna khre haiba asigini aduna Russia amati India ki marakta lunari kangnari pawdi India USA relation farakani haibse thajatre masine economic trouble kharati lakadra haibase chingnale aniso wafam hojik India amati China masom dasu hana leramba relation sing se kauthokraga hojik India amati China ki marakta nungsi narakpagi pibam amata lakli hojik gathering oirakli aduka amarom da China amati Pakistan ki handak news sing na makoi ki relation faraktre China amati Pakistan ki marakta kharak crack oirakle haiba ki pawm su lai asom da India amati China ki marakta relation phagalakli haiba ki pawm lai amarom dana USA amati Pakistan relation phagalakpagi pawlai masi sing asi oiri masi ki chairak asida amukka America ki makoi ki senate ta makoi ki minister amana wapom mention to ki maudi China na adungai galwan haripa wapom asida India ki force amadi China ki force na matam sida tugum secret weapon ama electromagnetic ki adugumba laser yopa tugumba weapon ama sigin naki masi ki wapom se mokoi aki mi na mention to isini adupu mokoi ana mention to lise masi China amati India ki marakta hojik relation gather oirakpa phagalakpa masida hu kapsilakpa oirakadra hainus lowi amati American high crease maduta adugumba weapon ama China use toki maduti weapon ado nomi marusunate laser type ki electromagnetic ki madu kapada soldier ama ekhoi ki maduna phangbada sauthadan chatkiba masigi wafam sifau to mention to kresini masi punma se hoji Indian media to so yam nainari aduga masi USA na lang thaki le porang bani India amati China ki marakta lairakli par relation asida gap pinapa lapna hanapa haiduna asigumba plan kani USA chali se chathari se prithibi ki mafam phom khuding da madudi makhoi de lap ki basing ase down oi ki ba GDP down oi ba makhoi economic down oi ba masi punma ase oi khina ba haiduna aduna India se hoji makhoi ki target tani haibu se clear takle ani subwa wafam mana natural calamity na naikhai bagi wafam ni natural calamity earthquake yohara hapa flat oipa masi India Pakistan masom de am kana flat oikre North India som de Jammu Kashmir masine chingpa aduga Pakistan maham khata aduga earthquake na so handak mara ase am na sathina sikar tokre earthquake ngasi chawrba ma oiki Russia ki kam kachki hariba city asom dani masi Russia ki mainland ki main city asidagi hamna lap na islam da thangba saruk tani hairi 7.4 ki scale da yamna akan pe yorama haki hauki ba July tha so haki adugi matung da ngasi se amu haki bani masida im kai kin thaba amati mi siba na ba ki of mention tawri aduga Russia ki government na tsunami lakani hai ba ki alert ma tawrure adugi matung da yamna kanna thijin humjil matung da tsunami makti karaktana maduki matung da amaka destruction oini hai ba sidi thajade aduna tsunami ki alertness ado maduti hojik lift tawkre adubu asom na kanda amaka Afghanistan da so akan bi horama garang da haki masina khun khuding
tum takpa amati mi kaya phumdana chaiduna phumduna leiba madupu rescue to ngamdaba adugi yam chawraba awabda problem da amuk Afghanistan da tari nahan sigi mamang Afghanistan da amuk yohara hakrabani madugi matung da amuk yohara simaka mokoi da nankre aduna Afghanistan hojik prithibi kim country sing yenglakli kanana ikoi da mateng pangpira baiduna